ngasi ayuk pung tara khara helakpa adwaida National Highway number 37 Imphal-Jiribam Lambi da Tollen Kuki Village amadi Kaimai ani ki lonaba mafam amada kuki khulai paiba singna chatharakpa attack driver ani ashok apan nangkhre oil tanker gari mari LPG bullet truck ama akai attoi thokkhre thawdok aduda soklaba driver ani adude Senapati district ke T Waitong sub division gi manung chanba Thaldara village tagi oil tanker driver Tularam Magar amadi Kantodagi LPG bullet truck driver KH Ramesh ni haide thawdok aduda khara Henna Shokpa Tularam Magar helicopter da Puraktuna ngasi numidang wairam pung 5 rom tarakpa adwaidake Imphal Advanced Hospital da Laikannaba Houkhre ngasi gi thawdok aduda hakthengna thengna hoba Tularam Magar gi helper Bim Thappa na paumi shinda hai ngasi Houkhre dagi Imphal tamna thorakpa lambi gi Kaimai amadi Tollen Kuki Village yorakpada combat dress setpa khulai matik chana paibam yoi charuklom lambi ta thoraklaga gari sing adu khamlaga nongmai round khara kapsilakhe nongmai kapsilakpa aduda soklaba driver Tularam amadi mahak masamak khut thangatuna aikhoi Nepali ni haina lauraga gari dagi kumtharakhe maduda khulai paiba sing aduna adudi chain khro haibadagi makoi mafam adu thadoktuna lakhe ashokpa Tularam poduna minute 15 rom chalaba matung security personnel sing kauraga ashokpa adu nungba district hospital da pukhe mafam aduda ashokpa adu first aid piraba matung CRPF na khongsang da thilakhe aduga khongsang dagi Imphal fawba helicopter da purakhibani haida mahakna phungdokhe panbai yai ngasigi ambush aduda oil tanker gari mari LPG bullet gari ama nongmai maruna panbadagi akai attoi nangkhibani akai attoi nanglaba gari sing adude LPG bullet registration number MN06T 1144 driver maming A Tamphayai petrol oil tanker registration number MN06T 0978 driver maming Y Bhupen Chandra Ghosh diesel oil tanker registration number MN03D 3214 driver maming Tanka Prasad Kharel diesel oil tanker registration number MN05C 1383 driver maming CS Lokendra Amadi diesel oil tanker registration number AS01NC 7615 ni oi jirida lakpa hore ba ko hawda Kaimai yorada kariba mokon khonge ba kariba wa gi kurino tai ba wa moina cha bara du khan ado ok tare ba ado kitang cha dam tamda mi toruk tare lai ba ado face to face do ado man ado lar khamo here oi khamme ba khamata man firing tor hore ba khamala ado kape ado magi thong da mang khong ta pali driver gi du ani akhoi ju lepe ba firing tor matam da lep ta matam da ta de palle pande ai ti ado ne akhoi du kumme ba khoi ni pali hara kumme ba kumma matam da chelo hara